ꯅꯣꯡꯊꯤꯜ ꯂꯩꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯊꯤꯜ ꯂꯩꯃ ꯑꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯣꯌꯥ ꯉꯝꯕꯅ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ, ꯏꯃꯥꯒꯤ ꯂꯥꯡꯕꯟ ꯃꯇꯧꯁꯤꯗꯤ ꯅꯆꯥ ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦꯗ꯫ ꯇꯧꯕ ꯌꯥꯝꯅ ꯉꯝꯕꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯇ ꯅꯆꯥꯗꯤ ꯈꯪꯖꯔꯤ꯫ ꯅꯣꯡꯊꯤꯜ ꯂꯩꯃꯅ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ, ꯅꯪꯒꯤꯅ ꯅꯄꯨꯗꯣ ꯍꯥꯏꯕꯗ ꯀꯥꯟꯅꯗꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯩꯍꯧꯕ ꯇꯝꯍꯧꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯍꯩꯔꯤꯕꯁꯤ꯫ ꯂꯣꯌꯥ ꯉꯝꯕꯅ ꯏꯃꯥꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯅꯣꯡꯊꯤꯜ ꯂꯩꯃꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯏꯆꯥꯒꯤꯗꯃꯛꯅꯤ ꯅꯃꯥꯅ ꯂꯩꯔꯤꯕꯁꯤ꯫ ꯌꯦꯡꯉꯨ ꯅꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ꯫ ꯏꯆꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕ ꯐꯤꯖꯪ ꯑꯃ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯜꯂꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯏꯁꯤꯡ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯧꯔꯨꯔꯒ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯍꯧꯔꯣ ꯏꯔꯥꯏ ꯂꯩꯃ ꯍꯧꯔꯣ, ꯈꯪꯗ ꯎꯗꯕ ꯄꯨꯝꯅꯃꯛ ꯈꯪꯍꯜ ꯎꯍꯜꯂꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯐꯤꯖꯪ ꯑꯁꯤꯗ ꯑꯍꯤꯡꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯐꯨ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯂꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯤꯖꯪ ꯑꯉꯧꯕꯗꯨꯗ ꯆꯐꯨꯗꯨꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔ ꯂꯧꯔꯒ ꯈꯤꯛꯐꯦꯡ ꯑꯣꯏꯅ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯏꯁꯤꯟꯕꯒ ꯂꯨꯇꯨꯡ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯕꯤ, ꯅꯥꯞ ꯑꯅꯤꯗ ꯆꯣꯝꯂꯥꯡꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯤ ꯀꯦꯊꯕꯤ ꯑꯣꯏꯅ ꯐꯤꯖꯪ ꯑꯗꯨꯗ ꯂꯦꯡ ꯂꯦꯡ ꯑꯍꯤꯡꯕ ꯑꯣꯏꯅ ꯃꯃꯤ ꯇꯝꯃꯤ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯉꯝꯕꯤ, ꯈꯣꯟꯖꯦꯜꯅ ꯇꯝꯅꯔꯩ ꯍꯥꯏꯅ ꯀꯣꯂꯣꯏꯅꯈꯤꯕꯤ, ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ, ꯈꯣꯂꯩ ꯈꯣꯟꯗꯥ ꯅꯤꯡꯊꯤꯖꯕꯤ, ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤ꯫ ꯁꯦꯡꯂꯧ ꯁꯛꯇꯝꯗꯨꯗꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯦꯡꯂꯧ ꯁꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯤ꯫ ꯑꯣꯜꯂꯛꯂꯤꯕ ꯁꯛꯐꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯤ꯫ ꯅꯨꯡꯉꯣꯟꯕ ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯉꯝꯕꯤ ꯁꯛꯂꯣꯟ ꯑꯣꯏꯅ ꯎꯔꯔꯤ꯫ ꯂꯤꯛꯂꯥꯏ ꯌꯥꯡꯕꯤꯒꯤ ꯐꯤꯖꯪ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ꯫ ꯇꯥꯡꯖꯤꯂꯤꯟ ꯑꯣꯟꯕ ꯉꯝꯕ, ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ, ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯝꯂꯞꯄ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯈꯪꯕ ꯉꯝꯖꯔꯤ꯫ ꯂꯣꯌꯥ ꯉꯝꯕꯅ ꯄꯂꯦꯝ ꯏꯃꯥ, ꯃꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯆꯅꯨ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯥꯒꯨꯝꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯪ ꯑꯣꯏꯍꯜꯂꯨꯒꯅꯤ? ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯀꯗꯕꯅꯤ, ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯤꯅꯤ, ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕꯤ ꯅꯨꯖꯥꯅꯤ ꯏꯃꯥ꯫ ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯔꯤ ꯏꯃꯥ꯫ ꯅꯣꯡꯊꯤꯜ ꯂꯩꯃꯅ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯊꯕꯛꯇꯨꯅꯤ ꯅꯃꯥꯅ ꯇꯧꯒꯗꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥ ꯇꯥꯟꯅꯩ꯫ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯃꯥꯏ ꯄꯨꯔꯛꯀꯗꯕꯤ ꯅꯨꯖꯥ ꯑꯁꯤꯕꯨ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯧꯔꯥꯡ ꯇꯧꯁꯤꯟꯈꯤ ꯂꯦꯞꯄꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯄꯥꯝꯕꯅ ꯊꯃꯣꯏ ꯃꯔꯥꯡ ꯍꯧ, ꯃꯁꯥ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯐꯤꯖꯪꯗ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯃꯃꯤ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯁꯤꯡꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡꯂꯤ꯫ ꯍꯩꯁꯤꯡꯕꯅꯤꯅ ꯈꯣꯏꯔꯣ ꯅꯨꯃꯤꯠꯇꯝ ꯑꯃ ꯍꯦꯛ ꯁꯥꯔꯤ꯫ ꯅꯣꯡꯊꯤꯜ ꯂꯩꯃꯅ ꯍꯦ ꯈꯣꯏꯔꯣ ꯃꯤꯇꯝꯃꯣ, ꯅꯪꯒꯤ ꯂꯋꯥꯏ ꯀꯣꯏꯕꯤ ꯀꯣꯏꯔꯦꯜ ꯊꯛꯇ ꯁꯥꯏ ꯇꯤꯡꯈꯪ ꯑꯁꯤꯅ ꯊꯤꯜꯂꯕꯅꯤ ꯅꯪꯒꯤ ꯅꯨꯡꯄꯥꯟ ꯐꯥꯎꯅ꯫ ꯂꯣꯌꯥ ꯉꯝꯕꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯃꯤꯗ ꯁꯥꯏꯕ ꯇꯤꯡꯈꯪ ꯑꯁꯤꯅ ꯌꯨꯍꯟꯒꯗꯣꯏꯁꯤꯕꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ꯭ꯔꯅꯤ ꯏꯃꯥ? ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ꯫ ꯅꯣꯡꯊꯤꯜ ꯂꯩꯃꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯆꯥꯒꯤꯗꯃꯛꯅꯤ ꯅꯃꯥ ꯑꯩꯅ ꯇꯧꯗꯣꯏꯁꯤ, ꯄꯥꯈꯠꯀꯅꯨ, ꯏꯆꯥꯒꯤꯗꯃꯛ ꯆꯤꯡꯒꯗꯕꯅꯤ꯫ ꯏꯆꯥ ꯄꯥꯈꯠꯀꯅꯨꯀꯣ, ꯅꯃꯥ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ, ꯀꯥꯟꯅꯗꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯊꯤꯜ ꯂꯩꯃꯗꯣ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯅ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯀꯥꯡ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯇꯒꯨꯞ ꯇꯔꯪ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨ ꯌꯦꯡꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯜ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯣ, ꯂꯥꯛꯎ ꯂꯥꯛꯎ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ ꯌꯥꯡꯕꯤ, ꯅꯪꯕꯨꯅꯤ ꯂꯥꯛꯎ꯫ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟꯁꯨ ꯇꯥꯟꯗ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯀꯥꯡꯗꯅ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯎ, ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯁꯤ, ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯁꯤ, ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅꯁꯤ, ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯤ, ꯊꯣꯔꯛꯎ ꯈꯣꯏꯅꯧ꯫ ꯑꯁꯨꯝꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯛꯂꯕꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯃꯁꯥꯗꯨ ꯃꯤꯁꯨꯝ ꯂꯥꯡꯗ ꯊꯨꯈ꯭ꯔꯤ꯫
ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯁꯨꯝꯍꯠꯂꯥꯡꯗ ꯊꯨꯈꯤꯕꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯔꯒꯤ ꯄꯣꯔꯣꯟ ꯑꯗꯨ ꯁꯠ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ ꯍꯦꯛ ꯊꯣꯔꯛꯄꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯄꯥ ꯇꯥꯅ ꯂꯥꯛꯏ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄꯁꯤꯗ ꯁꯨꯈꯣꯡ ꯃꯔꯤꯈꯛ ꯐꯤꯅ ꯈꯟꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯃꯥꯏꯕꯤꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯨꯈꯣꯡ ꯃꯔꯤ ꯂꯤꯠꯇꯨꯅ ꯁꯥꯟꯅꯕꯗꯨ ꯐꯤꯔꯨ ꯈꯨꯝꯕꯤ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯁꯨꯈꯣꯡ ꯃꯔꯤ ꯑꯗꯨꯗ ꯂꯤꯠꯇꯨꯅ ꯁꯥꯟꯅꯔꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯊꯣꯏ ꯀꯥꯕꯒꯨꯝ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯔꯤ ꯐꯤꯔꯨ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯏꯅꯧ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯇꯤꯟꯁꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥ ꯁꯥꯟꯅꯔꯤꯕꯁꯤꯗ ꯁꯥꯟꯅꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯁꯨꯈꯣꯡ ꯂꯤꯠꯇꯨꯅ ꯃꯥꯂꯦꯝ ꯆꯨꯈꯣꯡ ꯂꯤꯠꯇꯨꯅ ꯐꯤꯔꯨ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯁꯥꯟꯅꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯩꯔꯥꯡ ꯁꯤꯟꯅꯃꯤꯟꯅꯁꯤ ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅꯁꯤ ꯈꯣꯏꯅꯧ ꯀꯔꯤꯒꯤ ꯂꯦꯞꯂꯤꯕꯅꯣꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯁꯤꯜꯂꯛꯎ ꯂꯥꯛꯑꯣ ꯈꯣꯏꯅꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯤ ꯁꯨꯝꯍꯠꯂꯥꯡ ꯑꯗꯨꯗ ꯊꯨꯔꯕꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯅꯤ ꯑꯗꯨꯅ ꯆꯨꯈꯣꯡ ꯂꯤꯠꯇꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯔꯣꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯤ ꯂꯝꯂꯣ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯨꯈꯣꯡ ꯂꯤꯠꯅ ꯁꯥꯟꯅꯔꯤꯉꯩ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥ ꯃꯔꯤ ꯑꯃꯁꯨ ꯃꯈꯨꯠꯇ ꯆꯣꯡꯄꯤꯌ ꯄꯥꯏꯗꯨꯅ ꯆꯨꯈꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯦꯞꯂꯔꯤ ꯃꯗꯨꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯔꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯗꯨꯅ ꯂꯥꯛꯏ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯆꯨꯈꯣꯡ ꯂꯤꯠꯀꯦ ꯍꯦꯛ ꯇꯧꯕꯗꯨꯗ ꯑꯃꯥꯏꯕꯤ ꯑꯅꯤ ꯑꯗꯨ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯏ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯑꯃꯥꯏꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯅꯤ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯕ ꯆꯨꯈꯣꯡ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯔꯕ ꯂꯥꯡ ꯃꯥꯕꯨ ꯀꯨꯞꯁꯤꯟꯒꯗꯕꯒꯤ ꯆꯣꯡꯐꯤ ꯑꯗꯨꯅ ꯇꯤꯃꯤꯟ ꯇꯥꯖꯤꯟ ꯑꯇꯣꯡꯕ ꯃꯔꯤ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯍꯤꯡꯁꯥꯕꯤ ꯑꯅꯤ ꯑꯗꯨꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯁꯒꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯅꯣ ꯑꯩꯕꯨ ꯑꯐꯥ ꯑꯐꯨꯅꯔꯤꯕꯁꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯁꯥ ꯁꯒꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯟ ꯍꯤꯡꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯏꯑꯣꯏꯕ ꯂꯥꯡ ꯑꯗꯨꯗ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯊꯥꯖꯔꯨꯗꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯌꯥꯔꯧ ꯂꯥꯡꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯃꯔꯣꯝꯗ ꯃꯥꯕꯨ ꯂꯥꯡ ꯑꯗꯨꯗ ꯀꯨꯞꯁꯤꯟꯅꯕ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇ ꯐꯥꯗꯨꯅ ꯄꯨꯒꯗꯕꯒꯤ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯏꯟꯅ ꯀꯥꯎꯅ ꯇꯧꯔꯤꯉꯩ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯅꯨꯡꯂꯣꯟꯗ ꯁꯥꯇꯨꯛꯇꯨꯅ ꯂꯩꯕꯤ ꯇꯥꯡꯖꯤꯂꯤꯟꯒꯤ ꯂꯥꯡꯒꯣꯜ ꯑꯗꯨ ꯁꯥꯐꯣꯡꯕ ꯍꯧꯔꯔꯤ ꯃꯁꯥꯗꯨ ꯂꯥꯡꯅꯗꯤ ꯀꯨꯞꯁꯤꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯝꯐꯨꯗ ꯇꯧꯔꯒ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯁꯥꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯝꯕꯗꯒꯤ ꯑꯆꯧꯕ ꯑꯉꯧꯕ ꯂꯤꯜ ꯑꯗꯨ ꯑꯣꯜꯂꯔꯤ ꯃꯔꯩ ꯑꯗꯨꯅ ꯐꯤ ꯐꯤ ꯀꯥꯝ ꯃꯥꯕꯨ ꯄꯨꯟꯁꯤꯜꯂꯝꯕ ꯂꯥꯡ ꯑꯗꯨ ꯁꯦꯒꯥꯏꯔꯤ ꯂꯥꯡꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯍꯤꯡꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯝꯕꯥ ꯄꯥꯕ ꯍꯧꯔꯛꯂꯤ ꯂꯤꯜ ꯑꯉꯧꯕ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯁꯤꯗ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯃꯤ ꯅꯨꯡꯊꯤꯜ ꯂꯩꯃꯅ ꯁꯦꯝꯂꯤꯕ ꯈꯣꯏꯔꯣꯝ ꯃꯤꯇꯝ ꯑꯃꯗꯤ ꯁꯥꯏ ꯇꯤꯡꯈꯪ ꯑꯗꯨ ꯅꯨꯡ ꯑꯣꯟꯈ꯭ꯔꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯤ ꯃꯌꯥꯏ ꯆꯝꯂꯦ ꯇꯥꯛꯂꯤꯕꯅꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯂꯤꯜ ꯂꯥꯡꯒꯣꯜ ꯑꯗꯨꯅ ꯐꯠꯇꯕ ꯄꯨꯝꯕ ꯑꯗꯨ ꯅꯝꯊꯤꯈ꯭ꯔꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟ ꯃꯥꯡꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯂꯤꯜ ꯑꯣꯜꯂꯝꯕꯗꯒꯤ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯝꯂꯣ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯂꯥꯛꯏ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯁꯥꯗꯨ ꯋꯥꯕꯒ ꯀꯔꯤꯒ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜ ꯂꯩꯃꯗꯨ ꯃꯩ ꯍꯧꯔꯤ ꯃꯥꯒꯤ ꯁꯤꯟꯗꯝ ꯁꯤꯟꯊꯥꯗꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯁꯤꯗ ꯅꯨꯡꯊꯤꯜ ꯂꯩꯃꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯁꯤꯗꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯃꯥꯏꯊꯤꯕ ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ
ꯍꯧꯖꯤꯛꯃꯛ ꯅꯃꯥ ꯑꯩꯅ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯄꯨ ꯃꯩꯁꯧ ꯄꯨꯔꯦꯟꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯅꯤ ꯃꯤꯅ ꯂꯥꯛꯆꯈꯤꯕꯁꯤ ꯃꯤꯅ ꯉꯝꯈꯤꯕꯁꯤ ꯅꯃꯥ ꯑꯩꯗꯤ ꯋꯥꯏꯅꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯁꯥꯛ ꯄꯨꯗꯨꯅ ꯅꯨꯡꯊꯤꯜ ꯂꯩꯃꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕꯁꯤꯗ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯤ ꯃꯈꯨꯠꯇ ꯀꯥꯡꯖꯩ ꯄꯥꯏ ꯑꯃꯝꯕꯗꯨꯗ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯥꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯂꯥꯛꯂꯤꯕꯗꯣ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯐꯥꯎ ꯑꯃꯝ ꯑꯊꯦꯡ ꯑꯗꯨꯗ ꯂꯥꯛꯏ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯂꯩꯄꯨꯡꯗ ꯀꯔꯤꯗ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯕ ꯂꯩꯃꯥꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯊꯤꯜ ꯂꯩ ꯃꯈꯨꯠꯇ ꯀꯥꯡꯖꯩ ꯄꯥꯏ ꯑꯃꯝꯕ ꯑꯗꯨꯗ ꯎꯆꯥꯟ ꯃꯌꯥꯁꯨ ꯌꯥꯎꯗ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯄ ꯎꯕꯗ ꯈꯧꯇꯛ ꯆꯥꯏ ꯀꯥꯡꯖꯩꯁꯤꯅꯒ ꯀꯜꯂꯛꯂꯕꯗꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯁꯝꯒꯗꯕꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅ ꯅꯨꯡꯊꯤꯜ ꯂꯩ ꯃꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯄꯨꯡ ꯑꯃꯗꯒꯤ ꯀꯗꯥꯏꯗ ꯈꯣꯡꯗꯣꯏꯔꯤꯕꯅꯣ ꯑꯃꯝ ꯑꯊꯦꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯇꯤꯜ ꯑꯁꯤ ꯂꯥꯎꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯤꯡꯖꯨꯒꯗꯨ ꯆꯥꯃꯤꯟꯅꯔꯗꯅ ꯅꯨꯡꯊꯤꯜ ꯂꯩꯃꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯄꯥꯏꯔꯤꯕꯁꯤ ꯈꯪꯉꯤꯗꯅ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ ꯅꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯀꯥꯡꯖꯩꯁꯤꯅ ꯀꯜꯂꯕꯗꯤ ꯅꯃꯤꯠ ꯐꯥꯎꯕ ꯎꯕ ꯐꯪꯂꯣꯏꯗꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯔꯤꯝꯕꯗ ꯃꯥꯡ ꯇꯣꯛꯀꯅꯤ ꯅꯨꯡꯊꯤꯜ ꯂꯩꯃꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯡꯊꯤꯜ ꯂꯩꯃꯗꯨ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯄꯥꯝ ꯌꯧꯔꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯑꯗꯣ ꯃꯩꯆꯧ ꯄꯨꯔꯦꯟ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯥꯗꯨꯁꯨ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯄꯥ ꯃꯆꯥ ꯑꯗꯣ ꯆꯞ ꯃꯥꯟꯅꯕ ꯑꯍꯤꯡ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯧ ꯁꯧ ꯂꯥꯡꯅ ꯑꯍꯤꯡ ꯑꯁꯤꯗ ꯇꯥꯟ ꯀꯥꯏꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯅ ꯂꯥꯛꯄ ꯎꯕꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯩꯊꯛꯇ ꯍꯦꯛ ꯅꯦꯠꯄꯒ ꯂꯥꯛꯄꯒ ꯄꯥꯎꯗꯝꯃꯤ ꯃꯆꯥ ꯍꯪꯇꯛꯇ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯔꯝꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯄꯥ ꯃꯆꯥ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯎꯒꯤ ꯎꯍꯩ ꯂꯤꯛꯂꯥ ꯌꯥꯡꯕꯤꯒꯤ ꯃꯔꯝꯗ ꯈꯪꯂꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯃꯄꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇꯒꯤ ꯈꯨꯃ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯅꯩ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥ ꯇꯥꯅꯖꯩ ꯇꯧꯒꯦꯗ ꯉꯝꯃꯤ ꯁꯤꯡꯎ ꯂꯥꯏꯒ ꯅꯛꯁꯤꯟꯅꯅ ꯂꯩꯕꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯅꯨꯡꯂꯣꯟꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯗ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯥꯂꯦꯝ ꯂꯩꯗ ꯍꯦꯛ ꯈꯣꯡ ꯇꯥꯕꯒ ꯂꯤꯛꯂꯥ ꯌꯥꯡꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯕꯦꯝꯃꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯄꯨꯔꯦꯟ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯂꯩꯃ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯔꯦꯟꯅ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯁꯤ ꯃꯁꯤ ꯑꯣꯏꯒꯗꯕꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯥꯔꯁꯤ ꯏꯄꯥ ꯏꯆꯥ ꯆꯪꯗꯅ ꯅꯨꯡꯊꯤꯜ ꯂꯩꯃꯅ ꯑꯃꯨꯛ ꯇꯥꯡꯖꯤꯜ ꯑꯣꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕꯅꯣ ꯄꯟꯊꯧ ꯄꯨꯔꯦꯟꯅ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ ꯑꯩ ꯀꯧꯊꯣꯛꯂꯒ ꯌꯦꯡꯉꯨ ꯄꯨꯔꯦꯟ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯄꯥꯏ ꯑꯀꯣꯏꯕꯗꯣ ꯁꯤꯟ ꯊꯨꯡꯅ ꯆꯥꯏꯔꯝꯃꯤ ꯍꯦꯛ ꯆꯥꯏꯕ ꯂꯣꯏꯕꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯑꯗꯨꯗ ꯂꯦꯞ ꯑꯁꯨꯝꯅ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯍꯧꯔꯣ ꯍꯧꯔꯣ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯍꯩꯔꯤ ꯄꯥꯊꯤꯗ ꯀꯨꯝꯊꯤꯗ ꯎꯃꯪꯗ ꯋꯥꯃꯪꯗ ꯆꯤꯡꯈꯣꯡꯗ ꯆꯤꯡꯌꯥꯗ ꯂꯩꯐꯝ ꯊꯣꯛꯏ ꯍꯧꯔꯣ ꯍꯧꯔꯣ ꯂꯥꯛꯎ ꯅꯪꯒꯤ ꯂꯩꯐꯝ ꯃꯐꯝ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯈꯨꯠꯇ ꯆꯦꯡꯖꯥ ꯈꯔ ꯄꯥꯏ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯂꯪꯁꯤꯟꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯃꯁꯥꯗꯣ ꯂꯤꯟ ꯑꯣꯟꯈ꯭ꯔꯤ ꯂꯤꯟ ꯑꯣꯟꯈꯤꯕꯗꯒꯤ ꯃꯁꯥꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯀꯨꯝꯊꯔꯛꯏ ꯊꯣꯡꯗꯣ ꯂꯣꯜꯂꯕꯅꯤꯅ ꯌꯨꯝꯒꯤ ꯑꯍꯣꯕ ꯀꯥꯔꯛ ꯑꯃꯗ ꯂꯩꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄꯁꯤꯗ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯅꯤꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯦꯞꯄ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯔꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯂꯤꯟ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯗꯗꯤ ꯈꯜꯂꯤ ꯑꯣ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ ꯑꯩꯕꯨ ꯀꯥꯏꯍꯧꯕ ꯂꯥꯛꯏꯕ ꯑꯩꯒꯤ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯑꯁꯤ ꯀꯥꯏꯍꯜꯂꯤꯕꯁꯤ ꯈꯪꯒꯅꯤ ꯅꯈꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯕꯨ ꯇꯥꯏꯑꯣꯟꯅꯅ ꯂꯥꯛꯍꯜꯂꯤꯕ ꯅꯈꯣꯏꯗ ꯊꯋꯥꯏ ꯂꯧꯔꯒꯦ ꯉꯁꯤꯗꯤ ꯑꯁꯤ ꯈꯜꯂꯗꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯂꯤꯟꯒꯤ ꯁꯛꯂꯣꯟ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯑꯅꯤ ꯑꯗꯨ ꯁꯤꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯏ ꯂꯤꯟꯗꯨꯅ ꯃꯁꯣꯡꯄꯟ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯁꯤꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯄꯨꯔꯦꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯡꯖꯥ ꯈꯔ ꯑꯗꯨꯅ
ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯇꯣꯕꯤ ꯅꯁꯣꯡ ꯀꯥꯡꯒꯅꯨ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯅꯇꯤꯐꯝꯗ ꯇꯤꯔꯨ ꯑꯁꯨꯝꯅ ꯆꯦꯡꯖꯥ ꯑꯗꯨ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯆꯥꯎ ꯁꯥꯡꯂꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯂꯤꯟ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯍꯤ ꯃꯌꯥꯏ ꯆꯝꯂꯕ ꯂꯤꯂꯥ ꯑꯃ ꯑꯣꯏꯅ ꯂꯩꯃꯥꯏꯗꯨꯗ ꯂꯦꯡ ꯂꯦꯡ ꯆꯠ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯩꯆꯧ ꯄꯨꯔꯦꯜ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯉꯛꯁꯝ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯏ ꯂꯤꯟ ꯑꯗꯨ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏ ꯂꯣꯏꯔꯕꯅꯤ ꯅꯪꯒꯤ ꯅꯌꯥꯏ ꯄꯨꯝꯕ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕꯅꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗꯁꯨ ꯍꯟꯖꯤꯟꯕ ꯉꯝꯗꯦ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯃꯥꯒꯤ ꯃꯍꯤ ꯃꯌꯥꯏ ꯑꯗꯨ ꯆꯝꯕꯒꯨꯝ ꯑꯗꯨꯝꯅ ꯃꯍꯥꯛ ꯑꯗꯨ ꯈꯥꯎ ꯑꯉꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯀꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯨ ꯐꯥꯔꯨꯕꯗꯒꯤ ꯈꯨꯔꯨꯝ ꯑꯄꯥꯏꯕꯤꯗꯨꯒꯤ ꯃꯌꯥꯏꯗꯨꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯤ ꯄꯥꯏꯗꯨꯅ ꯆꯠꯄꯗꯨ ꯌꯥꯗ꯭ꯔꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯒꯤ ꯅꯤꯡꯉꯤ ꯏꯀꯣ ꯄꯥꯠ ꯑꯗꯨ ꯐꯥꯎꯔꯒ ꯃꯣꯏꯔꯥꯡꯗꯒꯤ ꯂꯨꯋꯥꯡ ꯂꯝꯗꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯈꯟꯅꯔꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯀꯣ ꯄꯥꯠ ꯇꯥꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯨꯋꯥꯡ ꯂꯝꯗꯝ ꯍꯦꯛ ꯌꯧꯕꯒ ꯂꯤꯟ ꯑꯣꯏꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕꯗꯨ ꯆꯤꯡꯊꯣꯛꯄ ꯑꯗꯨꯒ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯂꯥꯡꯂꯕꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯁꯤꯅꯤ ꯅꯨꯡꯊꯤꯜ ꯂꯩꯃꯅ ꯈꯜꯂꯤꯕꯁꯤ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯑꯗꯨ ꯆꯝꯃꯤ ꯑꯣꯟꯅ ꯊꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯩ ꯈꯥꯎ ꯑꯉꯧꯕꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯅꯤꯡꯁꯥ ꯍꯣꯟꯕꯁꯨ ꯉꯝꯖꯗ꯭ꯔꯤ ꯍꯨꯒꯤ ꯃꯌꯥꯏ ꯄꯨꯝꯕꯗꯨ ꯆꯝꯈ꯭ꯔꯤ ꯂꯤꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯥꯏꯗꯨꯅ ꯆꯝꯈꯤꯕꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯤꯊꯣꯛꯄꯁꯨ ꯉꯝꯖꯗꯦ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯜ ꯌꯧꯔꯔꯤ ꯑꯀꯣꯏꯕꯗꯨꯗ ꯍꯤ ꯑꯃꯠꯇ ꯂꯩꯕꯁꯨ ꯎꯗꯦ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕ ꯃꯩꯆꯧ ꯄꯨꯔꯦꯟꯅꯤ ꯈꯨꯗꯛꯁꯤꯗ ꯃꯌꯥꯗꯨꯗꯒꯤ ꯅꯤꯡꯁꯥꯁꯣꯔ ꯑꯗꯨ ꯄꯥꯠ ꯃꯄꯥꯜꯗꯨꯗ ꯀꯥꯝꯃꯤ ꯑꯗꯨꯝꯅ ꯃꯌꯥꯗꯨꯗꯒꯤ ꯅꯤꯡꯁꯥꯁꯣꯔ ꯑꯗꯨ ꯀꯥꯝꯕꯗ ꯄꯥꯠꯄꯥꯜ ꯑꯗꯨꯗ ꯍꯤꯅꯥꯎ ꯃꯆꯥ ꯑꯃ ꯅꯧꯒ ꯀꯔꯤꯒ ꯊꯣꯔꯛꯏ ꯍꯤꯅꯥꯎꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯇꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯅꯧ ꯄꯥꯏ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨ ꯂꯥꯟꯊꯣꯛꯀꯗꯕꯒꯤ ꯍꯣꯜꯂꯤ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯄꯒꯅꯤ ꯄꯥꯠ ꯃꯌꯥꯏꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗꯅꯤ ꯏꯀꯣ ꯄꯥꯠꯀꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯔꯥꯡꯅ ꯄꯨꯃꯥꯏ ꯇꯨꯔꯛꯏ ꯍꯤ ꯑꯗꯨ ꯆꯔꯥꯡꯅ ꯄꯨꯃꯥꯏ ꯇꯨꯔꯛꯄꯗꯒꯤ ꯍꯣꯟꯕ ꯌꯥꯗ꯭ꯔꯤ ꯏꯁꯤꯡ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕꯒꯨꯝ ꯅꯧ ꯑꯗꯨ ꯄꯥꯏꯅ ꯍꯣꯟꯕꯁꯨ ꯌꯥꯗ꯭ꯔꯤ ꯑꯍꯤꯡ ꯁꯕꯨꯛ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯁꯤꯠꯂꯔꯤ ꯏꯔꯩ ꯏꯔꯥꯎꯈꯣꯟꯁꯨ ꯀꯜꯂꯛꯏ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨ ꯀꯕꯣ ꯀꯥꯡꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯍꯤꯒꯤ ꯍꯤꯔꯝ ꯂꯩꯔꯝꯕꯗꯨꯁꯨ ꯊꯥꯁꯤꯟꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯂꯩꯃꯅ ꯌꯦꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯍꯪꯇꯛꯇ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯍꯦꯛ ꯅꯥꯏꯗꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯄꯟꯊꯧ ꯄꯨꯔꯤꯅ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯤ ꯏꯀꯣ ꯄꯥꯠ ꯑꯁꯤꯅ ꯇꯥꯡꯖꯤꯂꯦꯟꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯍꯤ ꯍꯣꯟꯕ ꯌꯥꯔꯛꯇ꯭ꯔꯕꯁꯤꯗ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯂꯩꯋꯥ ꯈꯪꯕ ꯄꯨꯔꯦꯅꯤ ꯆꯔꯥꯡꯁꯤꯡ ꯑꯗꯨꯅ ꯌꯦꯠꯂꯤꯕꯗꯨ ꯌꯦꯠꯇꯅꯕ ꯍꯣꯠꯅꯔꯤ ꯆꯔꯥꯡ ꯑꯗꯨ ꯃꯥꯡꯍꯟꯒꯗꯕꯒꯤ ꯑꯗꯨꯕꯨ ꯆꯔꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗ ꯇꯥꯡꯖꯤꯂꯦꯟ ꯀꯌꯥ ꯑꯃꯅ ꯍꯧꯅꯗꯨꯅ ꯂꯦꯡ ꯂꯦꯡ ꯍꯤꯈꯥ ꯑꯃꯗꯤ ꯍꯤꯕꯥꯜ ꯑꯗꯨꯗ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯕ ꯍꯧꯔꯔꯤ ꯍꯤ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯂꯛꯏ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯤꯄꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄꯨꯔꯦꯟꯗꯤ ꯄꯥꯈꯠꯆꯩ ꯍꯥꯏꯕꯗꯅꯤ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅꯃꯛ ꯉꯝꯃꯤ ꯂꯤꯟꯁꯤꯡ ꯑꯁꯤꯅ ꯀꯩꯁꯨ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯣꯏ ꯈꯟꯖꯩ ꯃꯆꯤꯜꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯍꯤ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯕ ꯍꯦꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯤꯛꯂꯥ ꯌꯥꯡꯕꯤ ꯑꯗꯨꯅ ꯃꯀꯨ ꯊꯥꯗꯈꯤꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯨ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ ꯃꯥꯒꯤ ꯃꯀꯨ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯇꯥꯏꯕꯪ ꯑꯣꯏꯔꯛꯄꯤ ꯑꯃꯅ ꯀꯟꯕꯤꯔꯛꯄꯗꯨ ꯃꯥꯒꯤ ꯃꯀꯨ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯕꯤꯔꯛꯄꯒꯤꯗꯃꯛ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯟꯒꯦ ꯈꯟ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯏꯕꯨꯗꯧ ꯑꯗꯨ ꯍꯤ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝ ꯃꯃꯩ ꯑꯁꯥꯡꯕꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯅꯣꯝꯃꯛꯏ ꯑꯁꯨꯝꯅ ꯅꯣꯝꯂꯛꯄꯗꯒꯤ ꯍꯤ ꯑꯗꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯨꯞꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯂꯨꯞꯁꯤꯟꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ
ising manung aduda lin mayam marak asida ona thoina khangi lin sing aduna ligla yangbigi misangda lepkri porengi khutta pairama khawado khutagi thadura I adumna thadorak pasida ligla yangbi adu nanthorokli tobi lairen pakhang bana ligla yangbigi matik miyai pumbado hanjin biram laga tomina ibado mahak ado laisi irol nungaduda mangkri ligla yangbi isam samba tangzilila oirambadagi masong kangbi angawuril olai aduga mapa masa aniyado sike haibagi matagum mayado launa karai matam sida mangba haibagi laiwa khangba pureladuna khudak aduda laiwa amason masanupi khudang ado tap launa pai mapa masa haunaduna mafamdudagi mangkri ligla yangbi mapa masani aduna mangkhibasida hanagi taibang saklon aduda hanjilai pat mapa laduda lepagalai mithibong mitamba karigi selibano samai laidana aibu singnani laklaga karigi tunganaduna senba asi hairadana nongalamdai matamasida pat mapa laduda lairi koilau lauri pendaba kayamani masada phaujari basi aigi lambida khurau thanglakpa khuding amata aina lemna tokloi panthau ipa phangde phauba aide khuma leibak sidagi khong thangdoktuna chatlaroi aibu singnarakanu aine na singnarakani aigi ining tamba sida nakhoini yelakanu asi hairadana masado pendaba saunningbana thumatuna lairingai tonglomdagi manhina liglai nangde kaidoribano pat mapal sida liglai yangbi ado khangpre khangni mahakna haujikta haikhiba wahi wata singado langkhiba saklon ado uhaurabra khallubada awaba amani kaishu tawdida ibungi nakta laambani thokpa ama khumjilli arotpa ado lotnaba hotnabada manisu yamna ngakna asuknganna kari laige hasibo ligla yangbina ibungda khajing khara khonbiyo khajing saningi adugi tawbani ayu angan basida khajing su yamna saidana aduginida manina o adugi oire ngarang numidang kok hairabadi pharoidra nangna ngatana aigi inakna laibasi nang yamna waram lagani ligla yangbina wadida kaidobagi wadoino kayam lapuno asitana lakpasibo yamna haisingna pakumpi manina nongsungan thurakli aisu langkaigi kumlakpani nangna pat mpala sida lepaga lairambasida aidi ngakhrabani ligla yangbina aisu ibungdo pat kumlam lagani haidana laklibani adubu ibungdi lairamdri manina aisu nahangai matamdagidi khara thengdokri yahaudo asumna aniyado wari sana pata khajing khonba kumla I adubu mathamoidadi khallebani magi ngehaki mamangda oikhiba phibam singado uhaudabana fai ligla yangmina khajing saningi hairakpaduda mahakti penjai aniyado pat mapaluda lairi khajing khonduna asomdana amukam dauri ayuk aduda haina khibagi tum inna nonglen khomba amadi liglai nu adu liglai yangbi thiba thori liglai nu gi mamai adu hamukta shilli mamai adu fina khumjinna saw khraba khuma leibak sida karamna thigadabanu khalubada awaba amani kaithel miyam tinba marakta lairamgadra natragana karaide lairamgadabanu khalubada awaba amani yangdo lambi sida koisa sati aniyado adubu liglai yangbi adudi phangba kawba laitri yaklaba nungsa marak asida ani ado chatminari korau masa ado amuksa faudabagumsu tauri ani ado amuksa yengnai adubu wadi amata ngangnadi liglai yangbi aduna karamba phiwamda lairamgadabanu khanmada tara saktoklaba matungini ani ase ngaihak khomagi mateng ado pangammaga haungnaduna liglai yangbi asibu thiba thorak libani satli haijabadani khongthangna puba maikhaidani koisa satlibado makhoina satliba adomda safi lanfi setpa miyoi kayama yangdau lambi asida sagol tong khumangi sagol lanmi kayamana koisa satlibado uri sagol lanmi singdugi marakta amana miyam tanaba lauri tau ningthaugi yathangni pena isa yamadi
खुनुंग इसाई सकपी तमनारी केथाबी हायरगसु खंगनबा लेफोंग ताकपा ngambada लिगलाई ngango इनिंगथाव खुमा निंगथावना अचौबा मना मथुम पीगनी तमनारेगी मरी मखोंग सुमना ताकपा ngamba मीदो मागी मरमदा खंगबा यावरबदी खुमन कंगलादा लाकलगा हंगतपा यागनी आसुमना पाउक सेलमलगा सगोलामी सिंगदो लावरमलगा चटख्री ngasi ayo anganbada liglai yangbido konung karakadaba laibani pena masa samu aduga isai auraina bagi damak adubu nahan makhai lakpa matam hela fauba lakmandrabasida pena masa samu adu khumaning thauda hangasarubani mahakna laiba laikaiduda mi thadana kawba satpada mafam dudadi khonung isai sakpi kethabi kawbidi lai haiba hairakri laibak tuda laiba isai sakpa sakpi khudingmak adu loina kokhatuna खुमन कोनुंग हंगबदा सांगलब सही कयासी केथाबी कौबी इसाई सकपी अमत लैती हाइरी मसीना असुंब ओइरबदी मागी मरी मखोंग असि ताकप ngami अदुदा असौबा मना पीगनी हाइदना हौजिकति लाथोक्री खुमन निंगथौ अमदी लैबाकी फमनाइबा पुंबा अदो मथोंग खंगद्री इसाई सकपी केथाबी तमनारे अदो कनानो हाइबसी खुमन कोनुंगददी इरांग लांगलबनी सिंबाल थोंगददी कांथोक्सदी थामोइददी ओमचाकनरी केथाबीना खुमन कोनुंग कारक्तबसिदा मागी मरी मखोंगदो अमत थीबा फंगक्तबसिदा कयादा वांगना सगलुबा वखलगी अतियानो कोकथक्ता नंदुना तारकबगम थोक्री मागी तालोइसिंगदा संगनि खलुबा अरिंबा ओइरी खुमन निंगथौना केथाबी तमनारे करिगिनो असौबु मिनम्बा अमदी नंगना आइगी इफमदा मिनम लिबना करिगिनो तमनारे हई सिंगने लोलिना करीगी आइबु उदनाबा होनरिबनो नंगबु फंगनाबा आइनदी काना होनजगनी खुमनिंग थौदी मसाना मसागे मराइबक लेपसबनी नंगना मालेम लैरोलुंगदा लोटलबसु सोइदना फंगनाबा थीगनी तमनारे मियोतपी थामोइ मसुंग तरा थुगाइबी नंगी मैसाकना मसा लांगले आइदी आदुमना महक अदुना मैसा लांगना वाना फुंबंगनादुना लैरिङै इपु मैसाव अदो लाइ इपुना इसु नंगबु कयौरगी पाइ मपुकनिंगदो नुंगनांगनुसी नंगिदमक इपु लैरिबसिदी खुमनिंग थौना इपु आई यामना पेंदे तमनारे यसिना आइगी फमदा मिनम लंबसी महागना असुक साउना मिनम लंबसिगी आइना पेंद्रिबसी हाइफम खंद्रेदैपु इपु खोंनांगना इसुगी पाइ मपुकनिंगदा वारी बलांग तक नरीबदो फानबा कोनुंग सैसक पियादुगी खुंगु लीरगी आसी हायरदना इपु खोंनांगना खुमा निंथौगी पेंदाबदो फानबा कोनुंग इसै सकपी अदुगी खुंगु लीनबा होनरी